Kuki militantsingna More gi tongan-tongan ba mafam kayadagi security force ki mathakta landarakpadagi kaithel kaikhre tha asigi mari gi Kangleipaki mairagi isuda Kuki militant yangkhairom Myanmar romdagi border lansilaktuna More da sangsilakpa haukhre loinana More da leiriba state security force ngi mathakta landana ba sem saduna leikhre haiba pawama mangjongna phongduna More da leiriba state security force ngamade central force the mid na kong waina ba khangan khe Masigi matungda Kuki militant sing na More da leriba security singi mathakta nongmai kapsin duna landaba haurakhe Kuki militant sing na ngasi ayupung nipan ga minute kunthra rom taba matamda border town More gi More high school road ward number 9 ward number 7 kananan veng chawang phai More da ge Kuki militant sing na state security force ki mathakta nongmai kapsin duna landarakhe masida natana More da gi leriba hotel Ilora ge maningthang basaruk da ge Nongmai round tararom state security force ki maikai da kapsul laktuna landarakhi haire nongmai kapsun badu da state security personnel singi marakta asokapan yauki de state security ki maikai da gisu khut handuna Kuki militant singi maikai da nongmai kap khi haire nongmai kapna badu na maram oiraga ngasi ayuk pung taruk ta ge pung mapan phauba curfew komthoklingai manungda More kaithel da miyamna potchai leina ba lakpa adu kaiduna samji khaina sena khi haire Masigi matungda More da leriba special commando gi SP amade More osigi kangbuna luchingba police team amana More border town amade akoiba mafamda patrolling chatlingai da Kuki militant sing ni ambush tawsilakhe adubu asokapan amade misi mina amata yaukhiba leite haire Masigi matungda security personnel sing na More bazar gi akoiba mafam sing da thiba humba gi thabak chathabada ngarang numidang Kuki militant sing na state security force ta kapsilakpada pokhai hogda bom ama More dharma sala manakta taduna leiramba thengnakhe bom adu mari leinaba bom expert ki kangbuna asoi angam yaudana lauthokre haire ngarang numidang pung 8 ka minute kunlom taba duaida Kuki laloba singna More da leiba Manipur police commando complex ta bom yauna nongmai round kaya kapsinduna attack tawrakhiba leikhrabane masigi matungda ngarang numidang Kuki laloba singna makhata na More ward number 7 dasu nongmai kapsin badanata na bom attack tawrakhe Maduda state security force amasung central paramilitary force na handuna nakal animakta numidang pung mapan fauba nongmai kapna khe makhata na Kuki militant sing na More ward number 9 New More court complex ta leriba maikai singdage nongmai amadi rocket launcher na singba sisinaduna landarakhi basu leikhrabane nakal animakta khut thokna baduda asok apan amade misi mina yaubagi paudi fangkhide loina na nongmai kapna ba loiraba matungda State security force amade central security force ki maikai dage Kesper gari na chingba sisinaduna More border town manung amade akoiba mafam singda koina patrolling chatuna Kuki militant sing takthokna ba thabak paikhat ki basu leikhrabane